Imphal City bu Smart City mall ko matamda Manipur ki miyam na maruina Imphal City ki miyam na kadi karam ma konsang sing paikhala gadi city esi bu hena fazava laibada hena kudong saga da city mo ogita gi habi matang da impact news sa chajarakpa Smart City campaign ki saruk amoina ngasi su sangai festival yengbu lakpiri ba miyam dagi kadi karam ba konsang sing paikhala pambo gi habadu khangminasi miyang taminasi tamo ko lakse se impact news ki neba khogi Imphal City se India ki city chama khangkal laga Smart City ema oina bai da mo tok jam kana sa na bai da mo process ta lai ri ba jikse ado Imphal City na Smart City wala ko matam da khoi maru oina mai sing na hena pambibra haidi phagar han baje ko kudong sa baje mai sing da hena kudong sa ba pi haning bra lambi thong urban mobility di Imphal manung ge na koina lambi chap da thengna re kudong sa da ba sing se si hana phaning bra natragana e governance hadi government gi thabak thosil ko ma internet ni kuthang da tauraga khogi prajana kagumba access am tawning matamda yam lai laina internet kuthang tawbako si na pambibra na tagana manga subda waste management haidi Imphal manung le riba phata uri singse si hana phalaga khogi waste singse yam phajana management taroga taru tananba city mo hening bra karam bana hena khwadai pambi daibi ba ngasi thengnajariba impact sida ai thaiban hijam lekai degi momoni yam nungai jare ngasi hangbiri che khwadai pamju abo kai ja hana lokthok pusena khwadai pamje aigi mod oinati mai sing degi lambi thong ama ma nungai te adigi khoigi bazamung gi se leiba amo kai mayam singje asi loktho ninge aduga amtang nana leiba habdo amtang heninge khai maru oina khoina chemdo ningi je koi bazamung da se hoje amo mam paye lai jing je si amtang loktho ka lehani hari Smart City hari da aina khwai pam hargadi lambi thong ne adagi waste management ne habidi maramdi loina nangnaragani chilliba myam kholima tawri lambi sawragadi aduga waste management leiragadi clean oina healthy oina leirani Smart City lakpase yamna harawe khoi Manipur gi oina ko aduide se dana khwaidagi maruina pamase khoina lambi thong phaba pame adagi mai ising phaba su pame is adagi water yamna phaba su pame ko adagi lambi thong pharabanina akhoi anytime lambi pharaba kandadi chaning ba yongning ba matam da su yowa phange adagi adu pharabanina side ta motlan ba ju su khoi gi waste material je chi ju phajana mental to hon ba pame lambi thong phatramnina thainara kan da leb da su traffic jam thobni yongning ba matam da lawtramnina time manage to ba ngamde agi e government jina yamna manage to bidana Manipur se khoi gi world gi manung da tomthinga ma do admaina su ohen ba pame khwai maruina lambi thong phaba se siamna pame khoi da di koi Imphal City na Smart City ma olak pam dam da koi gi mai sing nungsit loina mokti darka wa tawim song koi gi aina khanjaba da di koi gi khwai ahan bada koi gi phatawdi lairi mayam sigi pot se hana sengdoga tawaning magi mod ama leje Impact news sa tharakpa Smart City campaign gi manung chana ngasi Manipur sangai festival yengba lakpiri ba miyam na Imphal na Smart City walku matamda kari khudong saba sing pakhat ningbai hai matangda phongdok pikre makhata na Manipur gi miyam na kari khudong saba sing Smart City lakku matamda pakhat haningbage hai badu amukhana pujar ke ngasi gi damokta di camera person chigalona na pamjari ba kitamim Premchan Impact News Imphal